Eh, nangna thaba amagi maram natragana business amgi maramda knowledge leizaraba aduga nangna ai shima torgade punchide mai pakane peshara thokane habase khangni khangjaba adu nangna sungaudi hawdabida leiraba wakal kadang khalaga adu eba targadi kanaribra kanadre natra aduna nangna hawningi ba thaba do nangi atan ba oigera natragana migi aki ba oigera pumna madu lawthoga hawzallo adugi matungda nangonda knowledge lakani experience lakani aduga nang punchida mai pakko phangani paisa jo tholakani natra aduna khalaga tang leibana di kanaroi akhoi thabok oina pangthokpa ma changi aduga akhoi thaba ase hawba matamda akhoi tandaba matang kya warakpa matang kya struggle kya ma thengnarakani adugu akhoi na hawgena hawjaloba taragadi akhoi na punchide hek mai paktrebo thadokba yadre aduna hona ba se nganna hawsi maramdi nganna hona ba hawba taragadi nganna mai pakani thengna hona ba hawba taragadi thengna mai pakani adubu struggle di chap managani yani ngangadi comment ta yes ana comment option biramo aduga izunga